ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯟꯗꯥ ꯇꯣꯟꯖꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ. ꯉꯁꯤ ꯄꯨꯔꯛꯏꯕ ꯚꯤꯗꯤꯑꯣ ꯑꯁꯤꯁꯨ ꯌꯥꯝ ꯊꯤꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯚꯤꯗꯤꯑꯣꯅꯤ. ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯊꯣꯛꯈꯤꯕ ꯚꯤꯗꯤꯑꯣꯅꯤ. ꯑꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ. ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯥꯏꯔꯒꯗꯤ ꯇꯁꯦꯡꯅ ꯁꯨꯔꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯒ ꯊꯣꯛꯂꯛꯇꯕꯒꯤ ꯄꯨꯟꯅ ꯄꯨꯡ 18 ꯐꯥꯎꯕ ꯃꯥ ꯁꯨꯔꯨꯡ ꯃꯅꯨꯡꯗꯨꯗ ꯍꯥꯏꯕꯗꯤ ꯃꯀꯣꯛꯇꯨꯅ ꯌꯨꯡꯉꯒ ꯂꯩꯕꯒꯤ ꯋꯥꯔꯤꯅꯤ. ꯑꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯅꯇꯤ ꯄꯨꯇꯤ ꯀꯦꯞ ꯀꯧꯕ ꯃꯐꯝ ꯑꯁꯤꯗ 24 ꯅꯕꯦꯝꯕꯔ 2009ꯗ ꯑꯃꯦꯔꯤꯀꯥꯒꯤ ꯌꯨꯕꯥ ꯍꯥꯏꯔꯤꯕ ꯁꯤꯇꯤꯗꯨꯗ ꯂꯩꯕ ꯅꯨꯄꯥ ꯖꯣꯟ ꯑꯦꯕꯔꯠ 26 ꯌꯔꯁ ꯁꯨꯔꯕ ꯅꯨꯄꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯊꯕꯛꯇꯒꯤ ꯁꯨꯇꯤ ꯑꯣꯏꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯑꯗꯨ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯈꯥꯒꯤ ꯐꯦꯃꯤꯂꯤꯁꯤꯡ ꯃꯌꯥꯝ ꯑꯗꯨ ꯄꯨꯟꯅ ꯃꯈꯣꯏ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯑꯦꯗꯚꯦꯟꯆꯔ ꯑꯃ ꯆꯠꯁꯤ ꯍꯥꯏꯗꯨꯅ. ꯑꯗꯨꯗ ꯃꯈꯣꯏꯅ ꯄ꯭ꯂꯥꯟ ꯇꯧꯔꯝꯃꯤ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯅꯇꯤ ꯄꯨꯇꯤ ꯀꯦꯞ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯕ ꯑꯁꯤꯅꯤ. ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯊꯤꯕ, ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯑꯣꯏꯈꯤ. ꯅꯕꯦꯝꯕꯔ 24 ꯄꯨꯡ 9 ꯅꯨꯡꯗꯥꯡꯒꯤ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯒ ꯃꯈꯣꯏꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯍꯜꯂꯛꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄ꯭ꯂꯥꯟ ꯇꯧꯔꯝꯃꯤ. ꯖꯣꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯥ ꯑꯍꯥꯟꯕꯅꯤ. ꯑꯗꯨꯕꯨ ꯃꯥ ꯑꯁꯤꯒꯨꯝꯕ ꯃꯐꯝꯗ ꯁꯨꯔꯨꯡꯗ ꯆꯠꯄꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯔ ꯂꯩ. ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎꯄꯥꯒ ꯃꯥꯒ ꯈꯔ ꯑꯗꯨꯃꯥꯏꯅ ꯈꯔ ꯆꯠꯂꯝꯃꯤ. ꯍꯥꯏꯔꯤꯕ ꯅꯇꯤ ꯄꯨꯇꯤ ꯀꯦꯞ ꯍꯥꯏꯔꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯊꯤꯅ ꯈꯨꯕ, ꯍꯥꯏꯕꯗꯤ ꯁꯤꯕꯨ ꯕꯔꯗ ꯀꯦꯅꯦꯜ ꯍꯥꯏꯅꯁꯨ ꯈꯪꯅꯩ. ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯤꯛꯄ ꯖꯒꯥꯅꯤ. ꯃꯁꯤꯗ ꯂꯩꯗꯨꯅ, ꯍꯥꯏꯕꯗꯤ ꯂꯩꯔꯒ ꯆꯪꯕ ꯅꯠꯇ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇꯦ. ꯃꯐꯝ ꯑꯁꯤꯗ ꯆꯪꯈꯤꯕ ꯑꯁꯤ ꯔꯦꯁꯀ꯭ꯌꯨ ꯇꯤꯝꯅ ꯂꯧꯊꯣꯛꯇ꯭ꯔꯒꯗꯤ ꯎꯄꯥꯏ ꯂꯩꯇꯦ. ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯕꯦꯟ ꯇꯧꯈ꯭ꯔꯕ ꯃꯐꯝꯅꯤ, ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤ ꯄꯨꯂꯞ ꯀ꯭ꯂꯣꯖ ꯇꯧꯈ꯭ꯔꯕꯅꯤ. ꯑꯗꯨꯒꯤ ꯃꯇꯨꯡ 2009ꯗ ꯃꯐꯝ ꯑꯁꯤꯕꯨ ꯑꯃꯨꯛ ꯃꯥꯔꯆ 2009ꯗ ꯔꯨꯜꯁ ꯈꯔꯒ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯑꯁꯤꯕꯨ ꯑꯃꯨꯛ ꯅꯧꯅ ꯑꯣꯄꯟ ꯇꯧꯏ. ꯍꯥꯏꯔꯤꯕ ꯔꯨꯜꯁ ꯑꯁꯤꯗꯤ ꯑꯣꯊꯣꯔꯤꯇꯤꯒꯤ ꯄꯔꯃꯤꯁꯟ ꯗꯔꯀꯥꯔ ꯑꯣꯏ. ꯑꯗꯨꯒ ꯃꯤꯅꯤꯃꯝ ꯍꯥꯏꯕꯗꯤ 2 ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯦꯕꯔ ꯃꯐꯝ ꯑꯁꯤꯗ ꯌꯥꯎꯅ ꯆꯠꯀꯗꯕꯅꯤ. ꯑꯗꯨꯒ ꯖꯣꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯆꯍꯤ 13ꯒꯤ ꯃꯅꯥꯎꯅꯨꯄꯥ ꯖꯣꯁ, ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯔ ꯂꯩ. ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯃꯐꯝ ꯑꯁꯤꯗ, ꯍꯥꯏꯕꯗꯤ ꯅꯇꯤ ꯄꯨꯇꯤ ꯀꯦꯞ ꯑꯁꯤꯒꯤ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯝꯃꯤ. ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯣꯏꯅ ꯑꯦꯟꯇ꯭ꯔꯤ ꯇꯧꯔꯝꯃꯤ. ꯑꯦꯟꯇ꯭ꯔꯤ ꯇꯧꯔꯕ ꯃꯇꯨꯡ ꯄꯨꯡ ꯑꯃꯃꯨꯛꯇꯤ ꯃꯈꯣꯏ ꯐꯖꯅ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯝꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯕꯤꯗ ꯃꯅꯨꯡꯗꯨꯗ ꯂꯩꯔꯝꯃꯤ. ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯈꯣꯏ ꯌꯥꯝ ꯊꯤꯅ ꯀꯣꯟꯐꯤꯗꯦꯟ ꯑꯣꯏꯔꯛꯂꯝꯃꯤ. ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯑꯃꯨꯛ ꯃꯃꯥꯡ ꯊꯥꯅ ꯆꯠꯂꯝꯃꯤ. ꯑꯗꯨꯕꯨ ꯖꯣꯟ, ꯖꯣꯁ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯐ꯭ꯔꯦꯟ ꯑꯅꯤ ꯑꯃ ꯃꯈꯣꯏꯅ ꯆꯥꯎꯔꯕ ꯀꯦꯅꯦꯜ ꯑꯗꯨꯗ ꯂꯩꯔꯝꯃꯤ. ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯦꯞ ꯑꯁꯤ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏꯅ ꯌꯥꯝ ꯊꯤꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯌꯥꯝ ꯊꯤꯅ ꯇꯐ ꯑꯣꯏꯕ ꯕꯔꯗ ꯀꯦꯅꯦꯜ ꯑꯁꯤꯕꯨ ꯆꯦꯂꯦꯟꯖ ꯇꯧꯔꯝꯃꯤ. ꯃꯁꯤꯗ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯝꯃꯤ. ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯨꯕ ꯃꯐꯝꯅꯤ. ꯃꯁꯤꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕ ꯃꯤ ꯈꯔ ꯈꯛꯇꯅ ꯆꯠꯄ ꯉꯝꯃꯦ, ꯅꯠꯇ꯭ꯔꯗꯤ ꯉꯝꯗꯦ. ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯌꯥꯝ ꯊꯤꯅ ꯁꯥꯡꯕ ꯑꯈꯨꯕ ꯍꯥꯏꯗꯤ ꯄꯥꯁꯦꯁ ꯑꯃ ꯂꯩꯔꯝꯃꯦ. ꯑꯗ ꯃꯈꯣꯏꯅ ꯈꯜꯂꯦ ꯁꯤꯕꯨ ꯆꯠꯂ ꯃꯇꯨꯡꯗ ꯀ꯭ꯔꯣꯁ ꯇꯧꯔꯒꯗꯤ ꯑꯃꯁꯨ ꯂꯝꯕꯤ ꯑꯁꯥꯡꯕ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯃꯈꯣꯏ ꯃꯀꯣꯛ ꯈꯇꯪꯕꯨ ꯆꯤꯡꯊꯣꯛꯑꯒꯗꯤ ꯃꯁꯤꯗ ꯑꯃꯨꯛ ꯇꯔꯟ ꯇꯧꯔꯒ ꯑꯃꯨꯛ ꯍꯜꯂꯛꯄ ꯌꯥꯅꯤ ꯍꯥꯏꯗꯅ ꯃꯈꯣꯏꯅ ꯄ꯭ꯂꯥꯟ ꯇꯧꯔꯝꯃꯤ. ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯀꯣꯔꯗꯤꯡ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯖꯣꯟ ꯑꯃꯗꯤ ꯖꯣꯁ ꯑꯁꯤ ꯌꯥꯝꯅ ꯋꯥꯅ ꯆꯠꯂꯝꯃꯤ. ꯖꯣꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯖꯣꯁ, ꯃꯈꯣꯏ ꯑꯅꯤꯅ ꯉꯁꯥꯏꯒꯤ ꯕꯔꯗ ꯀꯦꯅꯦꯜ ꯑꯁꯤ ꯐꯪꯂꯝꯃꯤ. ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯑꯅꯤ ꯕꯔꯗ ꯀꯦꯅꯦꯜ ꯑꯗꯨꯗ ꯑꯦꯟꯇ꯭ꯔꯤ ꯇꯧꯔꯝꯃꯤ. ꯑꯗꯨꯕꯨ ꯖꯣꯟꯅ ꯕꯔꯗ ꯀꯦꯅꯦꯜꯅꯤ ꯈꯟꯗꯨꯅ ꯆꯪꯉꯤꯕ ꯃꯐꯝ ꯑꯁꯤ ꯕꯔꯗ ꯀꯦꯅꯦꯜ ꯑꯣꯏꯔꯝꯗꯦ, ꯅꯠꯇꯦ. ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ, ꯖꯣꯟ ꯑꯃꯗꯤ ꯖꯣꯁ ꯑꯁꯤ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯪꯈ꯭ꯔꯦ. ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯈꯪꯕ ꯑꯃꯠꯇ ꯂꯩꯇꯦ. ꯍꯥꯏꯔꯤꯕ ꯁꯨꯔꯨꯡ ꯑꯁꯤꯗ ꯖꯣꯟꯅ ꯐꯤꯠ 15 ꯂꯥꯞꯅ ꯍꯥꯟꯅ ꯃꯥꯅ ꯃꯥꯡ ꯊꯥꯅ ꯆꯠꯂꯝꯃꯤ. ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯋꯥꯅ ꯃꯍꯥꯛꯀꯤ ꯁꯣꯜꯖꯔ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯈ꯭ꯋꯥꯡ, ꯃꯈꯣꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯦꯡꯖꯨꯝꯒ ꯂꯣꯏꯅꯅ ꯗꯥꯏꯔꯦꯛꯁꯟꯁꯤ ꯐꯖꯅ ꯂꯩꯗꯅ ꯈꯨꯈ꯭ꯔꯕ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯍꯨꯠꯅ, ꯌꯥꯝꯅ ꯋꯥꯅ ꯃꯥꯅ ꯁꯀ꯭ꯔꯤꯎ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯀ꯭ꯔꯣꯁ ꯌꯧꯔꯝꯃꯤ. ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯨꯕ, ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯈꯨꯕ ꯃꯐꯝꯅꯤ. ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯀꯦ ꯍꯥꯏꯕꯁꯦ ꯇꯔꯟ ꯇꯧꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯃꯐꯝꯅꯤ. ꯑꯗꯨꯒ ꯉꯁꯥꯏ ꯃꯈꯣꯏꯅ ꯌꯦꯡꯈꯤꯕ ꯃꯦꯞꯇꯨꯒꯤ ꯑꯦꯀꯣꯔꯗꯤꯡꯂꯤ ꯂꯥꯁꯇ ꯔꯨꯝ ꯑꯃ ꯂꯥꯛꯀꯅꯤ. ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯃꯈꯣꯏꯁꯤ ꯃꯄꯥꯟꯗ ꯊꯣꯛꯄ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯆꯠꯂꯝꯃꯤ. ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯖꯒꯥ ꯑꯁꯤ ꯀ꯭ꯔꯣꯁ ꯇꯧꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯌꯥꯝ ꯊꯤꯅ ꯍꯩꯅ ꯁꯤꯡꯅ, ꯍꯥꯏꯕꯗꯤ ꯁ꯭ꯀꯤꯜ ꯑꯍꯩꯕ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯗꯤ ꯑꯁꯦ, ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯑꯁꯦ ꯄꯨꯔꯥ ꯊꯦꯛꯇꯣꯛ ꯊꯦꯛꯆꯤꯟ ꯐꯖꯅ ꯌꯥꯅ, ꯍꯥꯏꯕꯗꯤ ꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯑꯁꯦ 90 ꯗꯤꯒ꯭ꯔꯤ ꯃꯨꯚ ꯇꯧꯗꯨꯅ ꯐ꯭ꯂꯦꯛꯁꯤꯕꯜ ꯌꯥꯅꯕ ꯀꯟꯅ ꯍꯣꯠꯅꯔꯒ ꯆꯪꯗ꯭ꯔꯒꯗꯤ ꯎꯄꯥꯏ ꯂꯩꯇꯦ. ꯑꯗꯨꯅ ꯑꯁꯨꯛ ꯌꯥꯝꯅ ꯈꯨꯕ ꯃꯐꯝ ꯑꯁꯤ ꯖꯣꯟꯅ ꯌꯥꯝꯅ ꯊꯤꯅ ꯍꯩꯅ ꯁꯤꯡꯅ ꯆꯠꯈꯤ. ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯉꯁꯤꯗꯒꯤ ꯃꯃꯥꯡꯗ ꯆꯍꯤ, ꯍꯥꯏꯕꯗꯤ 5 ꯐꯤꯠ 7 ꯏꯟꯆ ꯋꯥꯡꯕ ꯑꯉꯥꯡ
ꯋꯦꯠ 63 ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯈꯛ ꯃꯃꯥꯡꯗ ꯃꯐꯝ ꯑꯁꯤꯗ ꯄꯟꯈꯤ ꯑꯗꯨꯕꯨ ꯃꯥꯕꯨ ꯔꯦꯁꯀ꯭ꯌꯨ ꯇꯤꯝꯅ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯄꯨꯡ 14 ꯆꯪꯈꯤ ꯑꯗꯨꯒ ꯖꯣꯟꯁꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯁ꯭ꯇꯛ ꯑꯣꯏ ꯑꯗꯨꯕꯨ ꯃꯍꯥꯛꯁꯤ ꯃꯥꯒꯤ ꯍꯥꯏꯠ ꯑꯁꯤ 6 ꯐꯤꯠ ꯑꯣꯏ ꯑꯗꯨꯒ ꯋꯦꯠꯅ 90 kg ꯑꯣꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯍꯜꯂꯛꯄ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯇꯕ ꯋꯥꯐꯝꯅꯤ ꯑꯗꯨꯕꯨ ꯖꯣꯟꯅ ꯆꯤꯟꯈ꯭ꯔꯕ ꯃꯐꯝꯗꯨꯗ ꯄꯥꯝꯗ꯭ꯔꯕꯁꯨ ꯄꯥꯝꯗꯅ ꯃꯁꯥꯗꯨ ꯂꯩꯗꯅ ꯈꯣꯠꯇꯅ ꯀꯟꯅ ꯇꯧꯗꯅ ꯑꯃꯨꯛ ꯆꯠꯅꯕ ꯍꯣꯠꯅꯔꯝꯃꯤ ꯖꯣꯟꯅ ꯈꯜꯂꯝꯃꯤ ꯉꯁꯥꯏꯒꯤ ꯇꯔꯅꯔ ꯃꯥꯅ ꯂꯥꯛꯏꯕꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯈꯨꯕ ꯖꯒꯥꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯑꯗꯨ ꯖꯒꯥꯗꯣ ꯑꯣꯏꯒꯅꯤ ꯃꯁꯤ ꯍꯦꯛ ꯂꯥꯟꯊꯣꯛꯑꯒꯗꯤ ꯍꯥꯏꯗꯤ ꯁ꯭ꯄꯦꯁ ꯑꯌꯥꯝꯕ ꯐꯪꯉꯛꯀꯅꯤ ꯑꯗꯨꯗꯒꯤ ꯇꯔꯟ ꯇꯧꯔꯒ ꯑꯃꯨꯛ ꯍꯜꯂꯛꯄ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯅ ꯃꯐꯝ ꯑꯗꯨꯗ ꯆꯤꯜꯂꯕꯁꯨ ꯆꯤꯟꯅ ꯄꯥꯝꯗ꯭ꯔꯕꯁꯨ ꯄꯥꯝꯗꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯝꯃꯤ ꯃꯍꯥꯛ ꯑꯁꯤ ꯀꯗꯥꯏꯗ ꯌꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯥꯖꯕ ꯑꯃ ꯂꯩ ꯑꯩ ꯁꯣꯏꯗꯅ ꯃꯃꯥꯡꯗ ꯁ꯭ꯄꯦꯁ ꯐꯪꯕ ꯑꯍꯥꯡꯕ ꯖꯒꯥ ꯐꯪꯒꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯥꯟꯊꯔꯝꯃꯤ ꯑꯗ ꯃꯈꯨꯠꯇꯨꯅ ꯀꯟꯅ ꯇꯧꯔꯒ ꯉꯥꯛꯑꯝꯃꯤ ꯑꯗꯨꯒ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯅꯥꯎꯄꯥꯗ ꯍꯥꯏꯔꯝꯃꯤ ꯖꯣꯁ ꯅꯪ ꯁꯤꯗ ꯂꯥꯛꯑꯅꯨ ꯂꯝꯕꯤꯁꯦ ꯑꯩꯒꯤ ꯐꯣꯂꯣ ꯇꯧꯔꯛꯀꯅꯨ ꯑꯩꯒꯤ ꯂꯝꯕꯤꯁꯦ ꯁꯣꯏꯔꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯅꯕꯒꯤꯗꯃꯛꯇꯗꯤ ꯃꯥ ꯂꯝꯕꯤꯗꯨꯗ ꯆꯠꯇꯕ ꯌꯥꯗꯦ ꯑꯗꯨꯗ ꯃꯥꯒꯤ ꯍꯦꯠꯂꯥꯏꯠ ꯑꯗꯨꯗꯒꯤ ꯀꯩꯒꯨꯝꯕ ꯃꯈꯨꯜ ꯑꯃ ꯑꯣꯏꯔꯝꯃꯦ ꯑꯗ ꯃꯥꯅ ꯖꯣꯟꯅ ꯈꯜꯂꯝꯃꯤ ꯍꯥꯏꯕꯗꯤ ꯂꯝꯕꯤ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯂꯥꯁꯀꯤ ꯇꯔꯅꯤꯡ ꯑꯗꯨ ꯌꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯥꯅ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯀꯣꯛ ꯍꯥꯟꯅ ꯊꯤꯡꯖꯤꯜꯂꯒ ꯆꯪꯉꯝꯃꯤ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯣꯏꯕ ꯃꯗꯨꯗ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇꯕ ꯑꯔꯣꯏꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯨꯕ ꯃꯐꯝ ꯑꯣꯏꯕꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯔꯤꯝꯇ ꯇꯔꯟ ꯂꯧꯕ ꯌꯥꯔꯝꯗꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗꯣ ꯈꯇꯪ ꯃꯄꯥꯟꯗ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇꯣ 70 ꯗ ꯌꯨꯡꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕꯁꯤꯗ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯨꯠ ꯅꯥꯝꯃꯁꯨ ꯅꯥꯀꯟ ꯑꯃꯗ ꯐꯠꯂꯝꯃꯤ ꯑꯗꯨꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯊꯕꯥꯛꯇ ꯇꯧꯗꯨꯅ ꯃꯥꯒꯤ ꯃꯨꯞꯃꯦꯟ ꯇꯧꯕꯗꯨꯁꯨ ꯃꯈꯨꯠꯅ ꯁꯄꯣꯔꯠ ꯑꯃꯠꯇ ꯂꯦꯡꯕ ꯑꯃꯠꯇ ꯌꯥꯔꯝꯗꯦ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯁꯤ ꯀꯔꯤꯝꯇ ꯂꯦꯡꯕ ꯌꯥꯗꯕꯗꯒꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯅꯪꯒꯟꯗꯨꯅ ꯏꯟꯈꯠꯂꯒ ꯃꯈꯣꯡꯁꯦ ꯏꯟꯈꯠꯅꯕ ꯈꯤꯇꯪ ꯂꯦꯡꯅꯕ ꯃꯊꯛꯇ ꯏꯟꯈꯠꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯃꯥꯅ ꯍꯣꯠꯅꯔꯤꯕꯗꯨꯒꯤ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯐꯪꯗꯦ ꯂꯥꯁꯇ ꯃꯍꯥꯛꯅ ꯃꯈꯣꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯖꯒꯥꯗꯨꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯕ ꯂꯩꯕ ꯌꯥꯗꯕ ꯃꯐꯝ ꯑꯗꯨꯗ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯖꯣꯟꯒꯤ ꯃꯅꯥꯎꯅꯨꯄꯥ ꯖꯣꯁꯨ ꯉꯁꯥꯏꯒꯤ ꯀꯣꯔꯟ ꯁ꯭ꯀ꯭ꯔꯨꯒꯤ ꯖꯒꯥ ꯑꯗꯨ ꯇꯔꯟ ꯌꯧꯔꯝꯃꯤ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯌꯥꯝꯕꯅ ꯇꯧꯕ ꯑꯗꯨꯝꯅ ꯇꯧꯗꯦ ꯃꯥꯅꯤ ꯍꯥꯟꯅ ꯃꯃꯥꯏꯁꯦ ꯑꯁꯣꯝꯗ ꯂꯩꯊꯣꯛꯑꯒ ꯃꯈꯣꯡꯗꯣ ꯍꯥꯟꯅ ꯀꯨꯝꯊꯔꯝꯃꯤ ꯃꯔꯝꯗꯤ ꯉꯁꯥꯏ ꯀꯩꯒꯨꯝꯕ ꯏꯃꯥꯔꯖꯦꯟꯁꯤ ꯑꯣꯏꯇꯥꯔꯒꯁꯨ ꯑꯃꯨꯛ ꯍꯜꯂꯛꯄꯗ ꯌꯥꯝ ꯊꯤꯅ ꯂꯥꯏꯅ ꯍꯜꯂꯛꯅꯕ ꯍꯥꯏꯗꯅ ꯃꯈꯣꯡꯅ ꯍꯥꯟꯅ ꯀꯛꯂꯝꯃꯤ ꯑꯗꯨꯒ ꯃꯌꯥꯝꯕꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯃꯥꯅ ꯎꯕ ꯉꯝꯂꯦ ꯑꯗꯨꯕꯨ ꯑꯗꯨꯛ ꯈꯨꯕꯅꯤꯅ ꯃꯈꯣꯡ ꯈꯛꯇꯪ ꯎꯕ ꯉꯝꯕꯅꯤꯅ ꯃꯍꯥꯛꯅ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯃꯌꯥꯝꯕꯒꯤ ꯃꯈꯣꯡ ꯑꯗꯨꯕу ꯀ꯭ꯔꯣꯁ ꯇꯧꯔꯒ ꯍꯥꯏꯕꯗꯤ ꯆꯞꯄꯒ ꯆꯤꯡꯈꯠꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯐꯅ ꯀꯟꯅ ꯍꯣꯠꯅꯔ ꯐꯥꯎꯕꯗ ꯌꯥꯔꯝꯗꯦ ꯑꯗꯨꯝ ꯁ꯭ꯂꯤꯞ ꯑꯣꯏꯗꯨꯅ ꯃꯈꯥꯒꯤ ꯍꯥꯟꯅꯒꯤ ꯄꯣꯖꯤꯁꯟ ꯑꯗꯨꯝ ꯇꯥꯔꯝꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯗꯤꯁꯤꯖꯟ ꯂꯧꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯃꯌꯥꯝꯕ ꯖꯣꯟꯒꯤꯗꯃꯛꯇ ꯔꯦꯁꯀ꯭ꯌꯨ ꯇꯤꯝꯕꯨ ꯀꯧꯕ ꯑꯗꯨꯒ ꯖꯣꯟꯅ ꯃꯁꯤꯗ ꯇꯞꯅ ꯇꯞꯅ ꯃꯥꯒꯤ ꯁꯣꯔ ꯑꯗꯨ ꯍꯣꯜꯂꯒ ꯃꯥꯕꯨ ꯉꯥꯏꯅꯕ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯣꯛꯁꯤꯖꯦꯟ ꯂꯦꯚꯦꯜꯁꯨ ꯌꯥꯝ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯄꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯊꯤꯅ ꯑꯔꯥꯏꯕ ꯊꯕꯛ ꯑꯣꯏꯔꯣꯏꯗꯧꯔꯤ ꯑꯗꯨꯅ ꯃꯁꯤ ꯖꯣꯁꯅ ꯈꯪꯕꯗꯒꯤ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯔꯦꯁꯀ꯭ꯌꯨ ꯇꯤꯝꯕꯨ ꯏꯟꯐꯣꯔꯝ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯂꯥꯛꯇꯨꯅ ꯖꯣꯁꯄꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯥꯇꯩ ꯆꯥꯗꯕ ꯑꯃꯅ ꯖꯣꯁꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯑꯁꯦ 90 ꯃꯍꯥꯛꯀꯤ ꯃꯀꯣꯛꯁꯤ ꯌꯨꯡꯉꯒ ꯂꯩꯔꯤꯕꯅꯤ ꯃꯈꯣꯡ ꯑꯁꯤꯅ ꯃꯊꯛꯇ ꯂꯩ ꯃꯀꯣꯛꯁꯤꯅ ꯌꯨꯡꯗ ꯂꯩꯕꯅꯤ나 ꯃꯤꯅꯤꯃꯝ ꯅꯣꯔꯃꯦꯜꯗ 8 ꯑꯋꯥꯔꯁ ꯍꯤꯡꯕ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ 8 ꯑꯋꯥꯔꯁ ꯍꯦꯜꯂꯒꯗꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯑꯣꯏꯔꯛꯀꯅꯤ ꯃꯍꯥꯛ ꯁꯣꯔ ꯍꯣꯟꯕ ꯉꯝꯃꯛꯑꯔꯣꯏ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯂꯥꯛꯑꯦ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯑꯗꯨꯗꯒꯤ ꯈ꯭ꯋꯥꯏ ꯏꯍꯥꯟ ꯍꯥꯟꯕꯗ ꯔꯦꯁꯀ꯭ꯌꯨ ꯐꯤꯃꯦꯜ ꯅꯨꯄꯤ ꯑꯃ ꯆꯪꯉꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯁꯨꯁꯤ ꯀꯧꯏ ꯃꯍꯥꯛ ꯑꯁꯤꯅ ꯈ꯭ꯋꯥꯏꯅ ꯏꯍꯥꯟ ꯍꯥꯟꯕ ꯆꯪꯕ ꯃꯇꯨꯡꯗ ꯁꯨꯁꯤꯒꯤ ꯍꯥꯏꯠ ꯑꯁꯦ 5.3 ꯈꯛꯇꯪ ꯋꯥꯡꯉꯤ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯉꯁꯥꯏꯒꯤ ꯁ꯭ꯀ꯭ꯔꯨ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤ ꯀ꯭ꯔꯣꯁ ꯇꯧꯕꯗ ꯃꯥꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯀ꯭ꯔꯣꯁ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12:30 ꯇꯥꯔꯦ 9 ꯑꯋꯥꯔꯁ ꯁꯨꯔꯦ ꯍꯧꯖꯤꯛ ꯖꯣꯁꯅ ꯃꯀꯣꯛ ꯌꯨꯡꯉꯒ ꯂꯩꯔꯤꯕꯁꯦ ꯑꯗꯨꯒ ꯅꯨꯡꯗꯥꯡ ꯄꯨꯡ 12:30 ꯇꯥꯔꯕ ꯃꯇꯨꯡꯗ ꯁꯨꯁꯤꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏ ꯖꯣꯟ ꯃꯥꯏ ꯅꯦꯝ ꯏꯁ ꯁꯨꯁꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯗꯨꯗ ꯁꯨꯁꯤꯅ ꯍꯥꯏꯗꯤ ꯍꯪꯉꯛꯄꯗꯨꯗ ꯖꯣꯟꯅ ꯍꯥꯏꯔꯝꯃꯦ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯀꯃꯤꯡ ꯍꯥꯏꯕꯗꯤ ꯅꯪ ꯑꯩ ꯀꯟꯕ ꯂꯥꯛꯄꯒꯤꯗꯃꯛꯇ ꯑꯩ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯕꯨ ꯑꯩ ꯁꯤꯗ ꯁ꯭ꯇꯛ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯁꯨꯁꯤꯅ ꯃꯉꯣꯟꯗ ꯊꯥꯖꯕ ꯍꯥꯏꯕꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯀꯟꯒꯅꯤ ꯍꯥꯏꯕꯒꯤ ꯎꯃꯤꯠ ꯑꯗꯨ ꯃꯉꯣꯟꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯁꯨꯁꯤꯅ ꯖꯣꯟꯒꯤ ꯃꯈꯣꯡ ꯑꯗꯨꯕꯨ ꯄꯨꯟꯗꯨꯅ ꯍꯥꯏꯕꯗꯤ ꯁ꯭ꯀ꯭ꯔꯨ ꯇꯧꯔꯒ ꯐꯥꯔꯒ ꯊꯧꯔꯤ ꯑꯗꯨꯅ ꯄꯨꯟꯗꯨꯅ ꯃꯥꯕꯨ ꯆꯤꯡꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯐꯅ ꯀꯟꯅ ꯍꯣꯠꯅꯔ ꯐꯥꯎꯕꯗ ꯉꯁꯥꯏꯒꯤ ꯅꯨꯡ ꯑꯗꯨ ꯃꯀ꯭ꯔꯛ ꯇꯧꯕ ꯉꯁꯥꯏꯒꯤ
ꯀꯣꯟꯇꯦꯛ ꯇꯧꯕꯅꯤꯅ ꯌꯥꯝꯅ ꯁ꯭ꯃꯨꯠꯂꯤ ꯆꯤꯡꯕ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯐ꯭ꯔꯁꯇ꯭ꯔꯦꯠ ꯑꯣꯏꯔꯝꯃꯤ ꯆꯍꯤ ꯄꯨꯡ 2 ꯐꯥꯖꯤꯜꯂꯛꯑꯦ ꯑꯗꯨꯗꯒꯤ ꯎꯄꯥꯏ ꯂꯩꯇꯗꯅ ꯁꯨꯁꯤꯁꯨ ꯍꯧꯖꯤꯛ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯔꯦꯁꯀ꯭ꯌꯨ ꯇꯤꯝꯁꯤꯡ ꯑꯗꯨꯅ ꯑꯇꯣꯞꯄ ꯄ꯭ꯂꯥꯟ ꯑꯃ ꯑꯃꯨꯛ ꯇꯧꯔꯝꯃꯤ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯁꯤꯁꯇꯦꯝ ꯏꯟꯁꯇꯣꯜ ꯇꯧꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯏꯟꯁꯇꯣꯜ ꯇꯧꯗꯣꯔꯤꯕ ꯄꯣꯠ ꯑꯁꯤꯁꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯑꯃꯈꯛ ꯆꯪꯉꯒ ꯍꯥꯏꯕꯗꯤ ꯏꯟꯁꯇꯣꯜ ꯇꯧꯗꯧꯕꯅꯤ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯑꯗꯨꯗ ꯁꯀ꯭ꯔꯨ ꯍꯥꯞꯄꯒ ꯃꯦꯆꯤꯟꯅ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯖꯣꯟꯁꯦ ꯆꯤꯡꯗꯣꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯟ ꯑꯁꯤꯗ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯀ꯭ꯔꯨ ꯑꯃꯃꯝ ꯐꯥꯅꯤꯡꯉꯥꯏꯒꯤ ꯆꯪꯗꯣꯔꯤꯕꯁꯦ ꯑꯁꯤꯗ ꯑꯃꯃꯝ ꯏꯟꯁꯇꯣꯜ ꯑꯃꯃꯝ ꯇꯧꯕ ꯃꯇꯝꯗ ꯄꯨꯡ ꯑꯃꯃꯝ ꯍꯦꯟꯅ ꯆꯪꯉꯝꯃꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯇꯝ ꯑꯁꯦ ꯀꯨꯏꯅ ꯂꯧꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯏꯟꯁꯇꯣꯜ ꯑꯁꯦ ꯇꯧꯔꯝꯃꯤ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯗ ꯉꯁꯥꯏ ꯃꯐꯝ ꯑꯁꯤꯗ ꯁꯦꯝ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯑꯃ ꯇꯧꯈꯤꯕꯗꯨꯁꯨ ꯁ꯭ꯇꯛ ꯑꯣꯏꯕꯗꯨꯁꯨ ꯁꯦꯝ ꯁꯨꯃꯥꯏꯅ ꯄꯨꯂꯤꯁꯀꯤ ꯏꯟꯁꯇꯣꯜ ꯑꯁꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯣꯏꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯈꯤꯕꯅꯤ ꯍꯧꯖꯤꯛ ꯖꯣꯟ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯡ 12 ꯐꯥꯖꯤꯜꯂꯛꯈ꯭ꯔꯦ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯃꯀꯣꯛꯅ ꯌꯨꯡꯉꯒ ꯂꯩꯔꯤꯕꯁꯦ ꯃꯁꯥꯒꯤ ꯋꯦꯠ 90 ꯀꯤꯂꯣꯅꯤ ꯑꯗꯨꯒ ꯃꯥꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯍꯥꯏꯕꯗꯤ ꯒ꯭ꯔꯦꯚꯤꯇꯤꯗ ꯃꯀꯣꯛꯁꯤ ꯌꯨꯡꯉꯒ ꯂꯩꯕ ꯑꯁꯤ ꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯃꯥꯒꯤ ꯆꯦꯁ ꯑꯁꯤ ꯑꯦꯛꯁꯄꯥꯟ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯑꯣꯛꯁꯤꯖꯦꯟ ꯐꯪꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯥꯒꯤ ꯕꯣꯗꯤ ꯑꯁꯤꯗ ꯇꯞꯅ ꯇꯞꯅ ꯕ꯭ꯂꯗ ꯁꯔꯀꯨꯂꯦꯁꯟ ꯑꯁꯤ ꯇꯞꯊꯔꯛꯂꯝꯃꯤ ꯑꯗꯨꯒ ꯁꯣꯔ ꯑꯁꯤꯁꯨ ꯍꯣꯟꯕꯁꯦ ꯇꯞꯅ ꯇꯞꯊꯔꯛꯂꯝꯃꯤ ꯑꯗꯨꯒ ꯖꯣꯟꯒꯤ ꯃꯈꯣꯡꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯄꯪꯊꯔꯛꯂꯝꯃꯦ ꯃꯈꯣꯡ ꯑꯁꯤꯁꯨ ꯀꯩꯝꯇ ꯂꯦꯡꯕ ꯉꯝꯃꯝꯗ꯭ꯔꯦ ꯑꯁꯨꯝꯕ ꯖꯣꯟꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯊꯤꯅ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯑꯃ ꯑꯣꯏꯔꯝꯃꯦ ꯑꯗꯨꯒ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯀꯥꯡꯕꯨꯅꯁꯨ ꯗ꯭ꯔꯤꯜ ꯍꯨꯠꯇꯨꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯂꯧꯈꯠꯅꯕ ꯍꯥꯏꯗꯤ ꯔꯦꯁꯀ꯭ꯌꯨ ꯇꯧꯅꯕꯒꯤꯗꯃꯛꯇ ꯐꯤꯠꯇꯤꯡ ꯇꯧꯔꯤꯕ ꯑꯁꯤꯗꯁꯨ ꯃꯈꯣꯏꯁꯨ ꯁꯐꯣꯀꯦꯁꯟ ꯍꯥꯏꯕꯗꯤ ꯁꯣꯔ ꯍꯣꯟꯕ ꯋꯥꯕ ꯑꯗꯨꯝꯕ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯍꯧꯖꯤꯛ ꯃꯇꯝ ꯀꯌꯥ ꯑꯃ ꯍꯧꯈ꯭ꯔꯦ ꯐꯥꯏꯅꯦꯜꯂꯤ ꯃꯇꯝ ꯐꯅ ꯍꯧꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯖꯣꯟꯗ ꯋꯦꯌꯔ ꯇꯦꯂꯤꯀꯣꯝ ꯁꯤꯁꯇꯦꯝ ꯑꯃ ꯍꯥꯞꯄꯝꯃꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯖꯣꯟꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯁꯨ ꯃꯍꯥꯛꯄꯨ ꯏꯟꯀꯔꯦꯖ ꯇꯧꯍꯜꯂꯝꯃꯤ ꯑꯗꯨꯒ ꯖꯣꯟꯅꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ ꯀꯔꯤꯝꯇ ꯈꯟꯒꯅꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯒ ꯁꯣꯏꯗꯅ ꯂꯣꯏꯅ ꯐꯔꯅꯤ ꯍꯥꯏꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯍꯜꯂꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯇꯝ ꯑꯁꯤ ꯅꯦꯛꯁ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 4 ꯇꯥꯔꯦ ꯇꯣꯇꯦꯜ ꯉꯁꯥꯏꯒꯤ ꯖꯣꯟꯅ ꯂꯩꯔꯤꯕ ꯑꯁꯤ ꯄꯨꯡ 19 ꯐꯥꯔꯦ ꯃꯐꯝ ꯑꯁꯤꯗ ꯃꯥꯅ ꯂꯩꯔꯛꯏꯕꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯄꯨꯂꯤꯁ ꯁꯤꯁꯇꯦꯝ ꯑꯁꯤꯁꯨ ꯂꯣꯏꯅ ꯍꯥꯞꯄ ꯂꯣꯏꯔꯦ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯅꯕꯒꯤꯗꯃꯛꯇ ꯅꯨꯄꯥ ꯑꯃ ꯀꯦꯐ ꯑꯗꯨꯗ ꯆꯪꯂꯛꯃꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡꯁꯤꯅ ꯔꯤꯌꯥꯟ ꯀꯧꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯖꯣꯟꯒꯤ ꯃꯈꯣꯡꯗ ꯊꯧꯔꯤ ꯄꯨꯜꯂꯝꯃꯤ ꯑꯗꯨꯒ ꯖꯣꯟꯗ ꯅꯪ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯪꯉꯝꯃꯤ ꯖꯣꯟꯅ ꯍꯥꯏꯔꯝꯃꯤ ꯑꯩ ꯁ꯭ꯇꯛ ꯑꯣꯏꯔꯦ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯈꯣꯡ ꯑꯁꯤꯁꯨ ꯂꯦꯡꯕ ꯌꯥꯗ꯭ꯔꯦ ꯄꯪꯊꯔꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯔꯤꯌꯥꯟꯅ ꯖꯣꯟꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯄꯨꯟꯗꯨꯅ ꯃꯥꯕꯨ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯗꯨꯅ ꯆꯤꯡꯈꯠꯂꯝꯃꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯆꯤꯡꯈꯠꯂꯕ ꯃꯇꯨꯡꯗ ꯖꯣꯟꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯃꯈꯣꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯥꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯅ ꯂꯥꯎꯔꯛꯄꯗꯒꯤ ꯅꯥꯔꯦ ꯍꯥꯏꯕꯗꯒꯤ ꯉꯥꯏꯍꯥꯛ ꯃꯣꯏ ꯑꯅꯤ ꯑꯃꯨꯛ ꯄꯣꯊꯥꯔꯝꯃꯤ ꯃꯔꯝꯗꯤ ꯖꯣꯟꯒꯤ ꯃꯍꯥꯛꯀꯤ ꯅꯔꯚꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯌꯥꯔꯝꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯈꯔ ꯆꯤꯡꯈꯠꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤ ꯖꯣꯟꯅ ꯃꯍꯥꯛꯄꯨ ꯎꯕ ꯉꯝꯂꯝꯃꯦ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯃꯥꯕꯨ ꯏꯅꯔꯖꯤ ꯗ꯭ꯔꯤꯡ ꯄꯤꯔꯝꯃꯤ ꯈꯔ ꯊꯛꯑꯒ ꯏꯅꯔꯖꯤ ꯈꯔ ꯂꯩꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯈꯜꯂꯝꯃꯤ ꯄꯨꯂꯤꯁ ꯁꯤꯁꯇꯦꯝ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯁꯣꯏꯗꯅ ꯁꯛꯁꯦꯁ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯄꯨꯟꯅ ꯖꯣꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯄꯨꯡ 19 ꯐꯥꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯞꯅ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯖꯣꯟꯒꯤ ꯃꯈꯣꯡ ꯑꯁꯤ ꯈꯔ ꯆꯤꯡꯈꯠꯂꯛꯄ ꯃꯇꯨꯡꯗ ꯆꯤꯡꯈꯠꯂꯕꯁꯨ ꯃꯐꯝ ꯑꯗꯨ ꯁ꯭ꯄꯦꯁ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯕꯗꯤ ꯄ꯭ꯔꯦꯁꯔ ꯑꯁꯤ ꯃꯅꯤꯡ ꯍꯟꯅ ꯑꯃꯨꯛ ꯆꯤꯡꯕ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯋꯥꯍꯩ ꯍꯥꯏꯕ ꯑꯃ ꯂꯩ ꯍꯥꯏꯕꯗꯤ ꯑꯩꯕꯨ ꯁꯤꯔꯣ ꯍꯥꯏꯅ ꯇꯝꯃꯒꯗꯤꯀꯅꯥꯅꯁꯨ ꯂꯥꯛꯑꯒ ꯑꯩꯕꯨ ꯀꯟꯕ ꯉꯝꯃꯣꯏ ꯍꯥꯏꯕꯗꯨꯅꯤ ꯃꯐꯝ ꯑꯗꯨꯗ ꯉꯁꯥꯏ ꯃꯣꯏꯅ ꯋꯥꯜꯗꯨꯗ ꯍꯨꯠꯂꯤꯕ ꯃꯦꯆꯤꯟꯁꯤꯡ ꯇꯧꯔꯤꯕ ꯑꯗꯨ ꯑꯃꯠꯇ ꯌꯥꯔꯝꯗ꯭ꯔꯦ ꯃꯐꯝ ꯑꯗꯨꯗ ꯍꯨꯠꯄ ꯗ꯭ꯔꯤꯟ ꯇꯧꯔꯒ ꯍꯨꯠꯈꯤꯕ ꯃꯦꯆꯤꯟ ꯑꯗꯨꯒꯤ ꯌꯣꯠ ꯑꯗꯨ ꯇꯥꯔꯛꯇꯨꯅ ꯔꯤꯌꯥꯟꯒꯤ ꯃꯀꯣꯛꯇ ꯊꯣꯝꯂꯝꯃꯤ ꯑꯗꯨꯗꯒꯤ ꯔꯤꯌꯥꯟ ꯑꯁꯤ ꯈꯨꯗꯛꯇ ꯋꯥꯟꯊꯗꯨꯅ ꯃꯥ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯔꯝꯃꯤ ꯑꯗꯨꯗꯒꯤꯉꯁꯥꯏ ꯃꯥꯅ ꯖꯣꯟꯒꯤ ꯃꯈꯣꯡ ꯄꯥꯏꯔꯝꯕ ꯑꯗꯣ ꯖꯣꯟꯒꯤ ꯃꯈꯣꯡꯗ ꯊꯥꯗꯕꯗꯒꯤ ꯖꯣꯟꯁꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅꯒꯤ ꯁ꯭ꯇ꯭ꯔꯛ ꯇꯧꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯃꯀꯣꯛꯇꯣ ꯀꯟꯅ ꯑꯃꯨꯛ ꯇꯥꯁꯟꯈꯤꯔꯝꯃꯤ ꯔꯤꯌꯥꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨ ꯏ ꯉꯥꯛꯇ ꯉꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯀꯩꯗꯧꯔꯤꯅꯣ ꯀꯗꯥꯏꯗ ꯂꯩꯔꯤꯅꯣ ꯍꯥꯏꯕ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ ꯑꯗꯨꯗꯒꯤ ꯔꯤꯌꯥꯟꯕꯨ ꯄꯨꯈꯠꯇꯨꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯦꯐ ꯑꯗꯨꯗ ꯖꯣꯟꯒꯤ ꯃꯄꯥ ꯂꯥꯛꯇꯨꯅ ꯉꯁꯥꯏꯒꯤ ꯐꯤꯛꯁ ꯇꯧꯗꯨꯅꯉꯁꯥꯏꯒꯤ ꯁꯀ꯭ꯔꯨ ꯇꯠꯈꯤꯕ ꯑꯗꯨ ꯑꯃꯨꯛ ꯑꯅꯧꯕ ꯄꯥꯜꯂꯝꯃꯤ ꯑꯁꯤꯗ ꯂꯒꯚꯛ ꯄꯨꯡ ꯑꯃꯃꯨꯛ ꯆꯪꯈ꯭ꯔꯦ ꯑꯗꯨꯅ ꯃꯄꯥ ꯂꯥꯛꯑꯒ ꯐꯤꯠ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯖꯣꯟꯗꯤ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇ ꯐꯪꯂꯝꯗ꯭ꯔꯦ ꯍꯥꯏꯕꯗꯤ 90 ꯀꯤꯂꯣ ꯂꯨꯝꯕ ꯃꯤꯁꯛ ꯑꯃꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯁꯥꯒꯤ ꯁꯄꯣꯔꯠ ꯈꯤꯇꯪ ꯌꯥꯎꯗꯕꯤꯗ ꯄꯨꯜꯂꯒ ꯈꯨꯒ꯭ꯔꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯤꯡꯈꯠꯄ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯇꯕ ꯋꯥꯐꯝꯅꯤ
ꯑꯗꯨꯕꯨ ꯖꯣꯟꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯊꯧꯔꯤ ꯑꯗꯨ ꯄꯨꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯤꯡꯈꯠꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯤꯅꯤꯠ 15 ꯐꯥꯎꯕ ꯃꯥꯅ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯥꯁꯨ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯇꯦꯂꯤꯀꯣꯝ ꯁꯤꯁꯇꯦꯝ ꯑꯃ ꯐꯤꯠ ꯇꯧꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯖꯣꯟꯒꯤ ꯐꯦꯃꯤꯂꯤꯁꯤꯡ ꯑꯗꯨꯒ ꯀꯝꯃꯨꯅꯤꯀꯦꯠ ꯇꯧꯕ ꯌꯥꯅꯕꯒꯤꯗꯃꯛꯇ꯫ ꯑꯗꯨꯕꯨ ꯉꯁꯥꯏ ꯏꯝꯂꯤꯅꯗꯤ ꯃꯍꯥꯛꯀꯤ ꯎꯃꯤꯠ ꯑꯃꯠꯇ ꯂꯩꯔꯝꯗꯦ, ꯍꯥꯏꯕꯗꯤ ꯖꯣꯟ ꯑꯁꯤ ꯀꯔꯤꯃꯠꯇ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇ ꯄꯤꯔꯛꯂꯝꯗꯦ꯫ ꯉꯁꯥꯏ ꯖꯣꯟꯅ ꯈꯔ ꯁꯣꯔ ꯍꯣꯟꯕꯒꯤ ꯃꯈꯣꯟ ꯈꯔ ꯇꯥꯔꯝꯕꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯑꯗꯨꯁꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯔꯦꯁꯀ꯭ꯌꯨ ꯇꯤꯝꯁꯤꯡ ꯑꯗꯨꯅ ꯖꯒꯥ ꯑꯃꯗ ꯄꯨꯜꯂꯒ ꯃꯈꯣꯏꯅ ꯈꯜꯂꯝꯃꯤ, ꯍꯥꯏꯕꯗꯤ ꯖꯣꯟ ꯑꯁꯤ ꯁꯤꯔꯝꯕ ꯌꯥꯔꯦ, ꯑꯗꯨꯗꯨꯅ ꯃꯦꯗꯤꯀꯦꯜꯒꯤ ꯇꯤꯝ ꯀꯥꯡꯕꯨ ꯊꯥꯕꯅ ꯐꯔꯅꯤ ꯍꯥꯏꯗꯅ꯫ ꯑꯗꯨꯕꯨ ꯃꯦꯗꯤꯀꯦꯜ ꯇꯤꯝ ꯀꯥꯡꯕꯨꯅꯁꯨ ꯃꯍꯥꯛꯄꯨ ꯐꯥꯏꯅꯦꯜꯂꯤ ꯍꯥꯏꯕꯗꯤ ꯑꯦꯅꯥꯎꯟꯁ ꯇꯧꯔꯝꯃꯤ, ꯍꯧꯖꯤꯛ ꯖꯣꯟ ꯑꯁꯤ ꯁꯤꯔꯦ ꯍꯥꯏꯗꯨꯅ 25 ꯅꯕꯦꯝꯕꯔꯒꯤ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 11:53 ꯇꯥꯕ ꯃꯇꯝꯗ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯃꯥꯁꯦ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯑꯦꯅꯥꯎꯟꯁ ꯇꯧꯔꯝꯃꯤ꯫ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯑꯁꯤꯅ ꯄꯨꯟꯅ ꯄꯨꯡ 19 ꯆꯪꯅ ꯖꯣꯟꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯉꯝꯂꯝꯗꯦ, ꯃꯔꯝꯗꯤ ꯖꯣꯟꯒꯤ ꯄꯣꯖꯤꯁꯟ ꯑꯁꯤ ꯃꯥꯒꯤ ꯃꯀꯣꯛ ꯑꯁꯤ ꯃꯈꯥꯗ ꯗꯥꯎꯟ ꯑꯣꯏꯔꯒ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯄꯨ ꯀꯟꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯣꯖꯤꯁꯟ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯁꯤ ꯁꯨꯞꯅꯒꯤ ꯄꯨꯡ 10ꯗꯒꯤ ꯍꯦꯟꯅ ꯍꯤꯡꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯗꯣꯛꯇꯔꯅ ꯄ꯭ꯔꯤꯗꯤꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗ ꯖꯣꯟꯕꯨ ꯀꯟꯕ ꯆꯪꯉꯤꯕ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯈꯨꯕ, ꯗꯦꯟꯖꯔ ꯑꯣꯏꯕ ꯃꯐꯝꯅꯤ, ꯈꯪꯅ ꯖꯣꯟꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯆꯪꯉꯤꯕꯁꯤꯡ ꯑꯁꯤꯁꯨ ꯌꯥꯝ ꯊꯤꯅ ꯒ꯭ꯔꯦꯠ ꯑꯣꯏꯕ, ꯍꯥꯏꯕꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ, ꯊꯃꯣꯏ ꯁꯦꯡꯕ ꯃꯤ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯎꯠꯂꯛꯏꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯥꯒꯤ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯑꯁꯤ ꯆꯍꯤ 19 ꯁꯨꯔꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯖꯣꯟꯕꯨ ꯃꯄꯥꯟꯗ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯁꯛꯁꯦꯁ ꯑꯣꯏꯔꯝꯗꯦ, ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯑꯣꯏꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯐꯥꯏꯅꯦꯜꯂꯤ ꯃꯐꯝ ꯑꯁꯤꯕꯨ ꯀ꯭ꯂꯣꯖ ꯇꯧꯅꯕ ꯑꯃꯗꯤ ꯖꯣꯟꯒꯤ ꯃꯁꯥ ꯑꯁꯤ, ꯗꯦꯗ ꯕꯣꯗꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯗꯨꯅ ꯀꯦꯞ ꯑꯁꯤꯕꯨ ꯀ꯭ꯂꯣꯖ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯗꯤꯁꯤꯖꯟ ꯂꯧꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯅꯇꯤꯄꯨꯇꯤ ꯍꯥꯏꯔꯤꯕ ꯀꯦꯞ ꯃꯐꯝ ꯑꯁꯤꯕꯨ ꯀ꯭ꯂꯣꯖ ꯇꯧꯁꯟꯈꯤꯔꯝꯃꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯟꯗꯥ ꯇꯣꯟꯖꯝꯅ ꯑꯃꯨꯛꯀ ꯍꯟꯅ ꯃꯌꯥꯝꯗ ꯅꯣꯛꯅꯣꯛꯅ ꯍꯥꯏꯖꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝꯇꯪ ꯅꯝꯕꯤꯔꯝꯃꯨ, ꯑꯗꯨꯒ ꯂꯥꯏꯛ ꯑꯃꯃꯝ ꯅꯝꯕꯤꯔꯝꯃꯨ ꯍꯥꯏꯅ ꯑꯩꯅ ꯃꯌꯥꯝꯗ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯔꯤ꯫ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ꯫